ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯈꯨꯡꯒꯪ ꯑꯃꯗ ꯕꯣꯌꯥꯏ ꯀꯧꯕ ꯃꯤ ꯌꯥꯝꯅ ꯐꯨꯅꯕ ꯀꯟꯕ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯝꯕꯤꯗ ꯕꯣꯌꯥꯏ ꯂꯥꯛꯂꯕꯗꯤ ꯃꯤꯁꯤꯡꯁꯤ ꯊꯛ ꯊꯛ ꯅꯤꯛꯅ ꯀꯤꯅꯕ ꯐꯥꯎꯕ ꯌꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯤ ꯑꯃꯇ ꯕꯣꯌꯥꯏꯒ ꯄꯨꯟꯕ ꯇꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯣꯌꯥꯏꯅ ꯈꯨꯜ ꯑꯗꯨ ꯂꯩꯕ ꯅꯍꯥꯁꯤꯡꯕꯨ ꯐꯥꯗꯨꯅ ꯇꯤꯟꯅꯔꯝꯃꯤ꯫ ꯃꯃꯥ, ꯍꯩ, ꯕꯣꯌꯥꯏꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯅꯦ? ꯅꯆꯥꯅꯨꯄꯥꯅꯕꯨ ꯌꯨꯝꯗ ꯀꯔꯝꯕ ꯃꯇꯝꯗ ꯉꯟꯅ ꯍꯟꯖꯤꯜꯂꯛꯄ ꯌꯥꯎꯈ꯭ꯔꯕꯒꯦꯅꯦ? ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯃꯄꯥꯅ ꯊꯕꯛ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯪꯒꯣꯜ ꯐꯥꯎꯕ ꯀꯥꯗ꯭ꯔꯤꯉꯩꯗ ꯅꯆꯥꯅꯨꯄꯥ ꯕꯣꯌꯥꯏ ꯍꯥꯟꯅ ꯍꯪꯂꯤꯕꯗꯨꯕꯣ? ꯍꯩ, ꯂꯝꯕꯤꯗ ꯃꯤ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯍꯧꯕ ꯃꯥꯟꯕ ꯑꯗꯨꯒꯤ ꯍꯪꯂꯤꯕꯅꯤ ꯃꯃꯥ꯫ ꯑꯣ, ꯑꯗꯨꯗꯤ ꯅꯆꯥꯅꯨꯄꯥ ꯁꯣꯏꯗꯅ ꯌꯥꯎꯔꯝꯃꯗꯕꯅꯤ꯫ ꯃꯗꯨꯗ ꯇꯧꯖꯒꯦ ꯍꯥꯏꯗꯅ ꯑꯌꯨꯛꯀꯤ ꯆꯥꯛꯀꯅꯦ ꯆꯥꯕ ꯍꯜꯂꯛꯇꯕ ꯃꯈꯩ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯖꯔꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥ ꯕꯣꯌꯥꯏꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯒ ꯒ꯭ꯌꯥꯟ ꯇꯥꯟꯒꯗꯣꯏꯅꯣꯅꯦ? ꯃꯥꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯃꯇꯨ ꯊꯤꯕꯒ ꯑꯝꯇ ꯈꯪꯂꯔꯣꯏꯅꯦ꯫ ꯏꯆꯥ ꯅꯨꯄꯥ ꯃꯊꯟꯇꯅꯦ ꯍꯥꯏꯗꯅ ꯑꯩꯅ ꯂꯨꯅ ꯇꯧꯔꯨꯕ, ꯃꯥꯅ ꯍꯥꯏꯔꯤꯈꯩ ꯃꯥꯅ ꯄꯥꯝꯂꯤꯕ ꯃꯈꯩ ꯌꯥꯔꯨꯕ, ꯄꯤꯔꯤꯕ ꯃꯌꯥꯝꯗꯨꯅ ꯏꯆꯥꯁꯦ ꯐꯠꯇꯕ ꯂꯝꯍꯦꯟꯕ ꯑꯃ ꯍꯥꯏꯕꯗꯣ ꯍꯦꯛ ꯑꯣꯏꯈꯤꯗꯀꯣ꯫ ꯏꯆꯥ ꯐꯠꯇꯦ ꯀꯥꯏꯅꯗꯤ ꯍꯥꯏꯕꯤꯒꯅꯨꯗ ꯃꯣꯏ ꯃꯄꯥ꯫ ꯃꯤ ꯈꯔ ꯐꯨꯒꯜꯂꯤ ꯐꯨꯅꯒꯜꯂꯤ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯕ, ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯟꯕꯗꯨꯒꯨꯝꯕꯗꯤ ꯇꯧꯗꯕꯅꯤ꯫ ꯈꯠꯅ ꯆꯩꯅꯔꯤꯁꯤꯁꯨ ꯏꯁꯥꯅ ꯍꯥꯟꯅ ꯍꯧꯔꯒ ꯈꯠꯅꯕ ꯑꯃꯠꯇ ꯅꯠꯇꯦ, ꯃꯤꯅ ꯍꯧꯔꯛꯄ ꯉꯥꯛꯇꯅꯤ꯫ ꯅꯪꯗꯤ ꯅꯆꯥꯗꯣ ꯑꯗꯨꯝ ꯀꯟꯈꯠꯂꯒ ꯂꯩꯌꯣ ꯀꯣ, ꯑꯗꯨꯅꯗꯤ ꯅꯆꯥꯅꯨꯄꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ ꯀꯥꯏꯗꯤ ꯈꯜꯂꯨꯔꯅꯨ꯫ ꯅꯍꯥ ꯑꯣꯏꯕꯒꯤ ꯏ ꯈꯔ ꯈꯦꯡꯕ ꯃꯇꯝ ꯑꯣꯏꯕꯒꯤꯅꯤ ꯍꯦꯔꯥ, ꯃꯔꯥꯏꯅ ꯐꯖꯔꯛꯀꯅꯤ꯫ ꯏꯆꯥꯗꯒ ꯑꯗꯨꯃꯥꯏꯅꯅꯦ ꯐꯠꯇꯦ ꯀꯥꯏꯅ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯅꯍꯥ ꯑꯣꯏꯔꯤꯁꯦ ꯃꯥ ꯈꯛꯇꯔꯣ ꯍꯥ? ꯑꯇꯩ ꯅꯍꯥ ꯑꯃꯇ ꯂꯩꯇ꯭ꯔꯕꯣ? ꯃꯃꯥ, ꯅꯪ ꯅꯆꯥꯅꯨꯄꯥꯁꯦ ꯌꯥꯝ ꯀꯟꯈꯠꯀꯅꯨꯀꯣ, ꯍꯌꯦꯡ ꯌꯥꯝꯅ ꯋꯥꯔꯛꯀꯅꯤꯀꯣ ꯃꯃꯥ꯫ ꯍꯌꯦꯡꯅ ꯍꯌꯦꯡꯒꯤ ꯊꯣꯛꯄ ꯑꯃꯅꯦ ꯑꯗꯨꯝ ꯂꯥꯛꯆꯁꯅꯤ꯫ ꯃꯣꯏ ꯃꯄꯥꯗ ꯏꯆꯥꯗ ꯐꯩ ꯐꯠꯇꯦꯅ ꯉꯥꯡꯕꯤꯒꯅꯨ꯫ ꯏꯆꯥꯅ ꯋꯥꯔꯧꯗꯅꯒ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯗꯤ ꯑꯩꯗꯤꯅꯦ ꯃꯣꯏ ꯃꯄꯥꯗ ꯀꯩꯗꯧꯔꯒꯦ ꯌꯦꯡꯉꯣ꯫ ꯁꯤꯗꯅꯤꯅꯦ ꯏꯆꯥ ꯅꯨꯄꯥ ꯑꯃꯈꯛꯇꯪ ꯄꯣꯛꯄꯁꯦ ꯀꯥꯟꯅꯗꯦꯅ ꯍꯥꯏꯔꯤꯁꯦ꯫ ꯃꯅꯤꯡꯒꯤ ꯃꯪꯒꯤꯗꯤ ꯃꯆꯥꯅꯨꯄꯥ ꯌꯥꯝꯅ ꯄꯣꯛꯄꯅꯤꯅ ꯑꯅꯤ ꯍꯜꯂꯛꯇꯕꯗꯣ ꯀꯩꯁꯨ ꯈꯟꯕꯤꯗꯦꯕ꯫ ꯑꯩ ꯏꯔꯨꯖꯊꯣꯛꯀꯦ ꯃꯃꯥ, ꯆꯥꯛ ꯈꯔ ꯉꯟꯁꯤꯀꯣ꯫ ꯉꯟꯅꯤ ꯆꯥꯛꯀ? ꯏꯆꯥꯅꯨꯄꯤ ꯑꯅꯤꯈꯛ ꯂꯩꯖꯔꯝꯕꯗꯨꯁꯨ ꯆꯍꯤ ꯁꯨꯏ ꯈꯪꯗꯦ ꯁꯨꯗꯤ ꯈꯪꯗꯦ ꯃꯌꯨꯝ ꯄꯥꯅꯤꯡꯃꯟꯈꯤꯗꯅ ꯍꯦꯛ ꯄꯥꯟꯊꯣꯛꯈꯤ꯫ ꯃꯣꯏ ꯑꯅꯤꯗꯨ ꯂꯩꯖꯔꯝꯂꯕꯗꯤ ꯑꯩꯁꯦ ꯋꯥꯖꯔꯣꯏꯗꯕꯅꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯆꯥꯛ ꯊꯣꯡꯅꯤ ꯈꯟꯕꯗ ꯍꯧꯒꯠꯄ ꯇꯜꯂꯦꯕ ꯑꯩꯁꯦ꯫ ꯑꯩꯈꯣꯏ ꯕꯣꯌꯥꯏꯁꯤꯕꯨ ꯅꯨꯄꯤ ꯊꯤꯖꯤꯟꯕꯤꯕꯅ ꯐꯗꯣꯏ ꯖꯥꯠꯂꯅꯦ? ꯃꯄꯥꯒ ꯑꯝꯇ ꯇꯥꯟꯅꯔꯨꯈꯤꯒꯦꯗ꯫ ꯃꯃꯥꯒ ꯃꯄꯥꯒꯅ ꯕꯣꯌꯥꯏꯕꯨ ꯅꯨꯄꯤ ꯊꯤꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯦꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯣꯌꯥꯏꯅ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯕꯣꯌꯥꯏꯅ ꯃꯃꯥꯒ ꯃꯄꯥꯒꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯏꯃꯥꯒ ꯄꯥꯕꯒꯅ ꯅꯣꯡꯉꯥꯟꯕꯗꯤ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯅꯨꯄꯤ ꯍꯥꯏꯁꯤ ꯀꯩꯒꯤꯅꯣ? ꯑꯩꯁꯦ ꯏꯃꯥꯒ ꯄꯥꯕꯒꯅ ꯅꯨꯄꯤ ꯊꯤꯅꯕ, ꯃꯧ ꯄꯨꯔꯛꯅꯕ, ꯏꯃꯥ ꯄꯥꯕꯒꯤ ꯁꯦꯕꯥ ꯇꯧꯍꯟꯅꯕ ꯑꯩꯁꯦ ꯄꯣꯛꯄꯤꯔꯝꯃꯤꯔꯣ? ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯅ ꯃꯧ ꯌꯥꯝ ꯄꯥꯝꯃꯗꯤ ꯄꯥꯕ ꯑꯣꯏꯅ ꯅꯨꯄꯤꯃꯨꯛ ꯊꯤꯟꯕ ꯀꯩ ꯀꯥꯏꯒꯦ? ꯌꯥꯝꯅ ꯑꯍꯜꯁꯨ ꯑꯣꯏꯗ꯭ꯔꯤ ꯄꯥꯕꯁꯦ꯫ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯋꯥꯗꯣ ꯇꯥꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ ꯀꯣ꯫ ꯑꯔꯣꯏꯕꯒꯤ ꯋꯥꯗꯨꯕꯨꯗꯤ ꯏꯄꯥꯅ ꯌꯥꯏ꯫ ꯑꯩꯁꯦ ꯅꯍꯥ ꯑꯣꯏꯔꯤ ꯍꯥꯏꯕꯁꯦ ꯏꯆꯥ ꯅꯨꯄꯥꯅꯁꯨ ꯈꯪꯗꯤ ꯈꯪꯕ ꯑꯣꯏꯔꯦꯗꯅ꯫ ꯌꯥꯝꯅ ꯍꯔꯥꯎꯕ ꯃꯥꯜꯂꯤꯗ ꯅꯍꯥ ꯑꯣꯏꯔꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯤꯗ꯫ ꯍꯥꯏ ꯏꯕꯨꯡꯉꯣ, ꯀꯥꯏꯗꯅꯣ ꯉꯥꯏꯈꯣ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯏꯃꯧꯗꯣ ꯊꯕꯛ ꯁꯨꯍꯟꯒꯦ, ꯆꯥꯛ ꯊꯣꯡꯍꯟꯒꯦ ꯍꯥꯏꯗꯅꯅꯦ ꯏꯆꯥꯕꯨ ꯅꯨꯄꯤ ꯊꯤꯌꯨꯅ ꯏꯟꯁꯤꯟꯕ ꯅꯠꯇꯦꯅꯦ꯫ ꯆꯍꯤ ꯃꯇꯥꯡꯗꯣ ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯦ ꯍꯥꯏꯕꯅꯤꯅꯦ꯫ ꯃꯁꯤ ꯆꯠꯅꯕꯤꯅꯤꯅꯦ꯫ ꯃꯤꯑꯣꯏ ꯃꯄꯣꯛꯇ ꯄꯣꯛꯂꯕꯗꯤ ꯃꯁꯤ ꯇꯧꯗꯕ ꯌꯥꯗꯕꯅꯤꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ꯫ ꯏꯕꯨꯡꯉꯣ, ꯅꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯤꯅꯦ꯫ ꯃꯁꯤ ꯃꯤ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ, ꯃꯥꯂꯦꯝ ꯑꯁꯤ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯕ, ꯃꯥꯒꯤ ꯅꯨꯄꯤ, ꯃꯥꯒꯤ ꯅꯨꯄꯥ, ꯃꯥꯒꯤꯅꯦ ꯂꯣꯏꯅ ꯂꯩꯅꯔꯤꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯅꯃꯥꯒꯩꯒꯅ ꯍꯥꯏꯔꯤꯁꯤ ꯌꯥꯎꯅꯤ ꯅꯪꯕꯣ꯫ ꯏꯃꯥꯒ ꯄꯥꯕꯒꯁꯦ ꯅꯆꯥꯅ ꯄꯥꯝꯗꯦ ꯇꯜꯂꯤ ꯍꯥꯏꯕꯅꯤ꯫ ꯃꯁꯤ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯕꯅꯤꯅ ꯌꯨꯝꯁꯤꯗ ꯄꯥꯕꯒ ꯏꯃꯥ ꯈꯛꯇ ꯂꯩꯍꯧꯔꯣ꯫ ꯑꯩ ꯌꯨꯝꯗ ꯁꯨꯛꯍꯟ ꯍꯜꯂꯔꯣꯏꯀꯣ꯫ ꯏꯕꯨꯡꯉꯣ, ꯉꯥꯏꯈꯣꯅꯦꯍꯦ, ꯀꯔꯤꯅꯣ ꯃꯥꯅ ꯁꯥꯎꯔꯤꯅꯦꯅ ꯀꯣꯟꯊꯣꯡꯒ ꯂꯣꯏꯅ ꯊꯨꯗꯦꯛꯑꯝꯃꯤꯁꯤꯕꯣ? ꯃꯣꯏ ꯃꯄꯥ, ꯅꯆꯥꯅꯨꯄꯥꯁꯦ ꯑꯃꯨꯛꯇ ꯇꯥꯟꯅꯔꯒ ꯈꯥꯝꯃꯣꯃꯤ, ꯑꯩꯗꯤ ꯇꯥꯟꯅꯕ ꯉꯝꯗꯦꯅꯦ꯫ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯁꯥꯎꯈ꯭ꯔꯕꯗꯤ ꯃꯄꯥꯅꯤ ꯀꯥꯏꯅ ꯌꯦꯡꯗꯧ ꯅꯠꯇꯦ,
ꯅꯨꯡꯅ ꯀꯩꯒ ꯊꯣꯡꯉꯛꯇꯣꯏꯅꯤ ꯀꯔꯥꯏꯕ ꯌꯧꯈ꯭ꯔꯕꯖꯥꯠꯅꯣ ꯑꯣꯟꯊꯣꯛꯅ ꯊꯨꯈ꯭ꯔꯦꯗ ꯋꯥꯒ ꯋꯥꯕꯅꯦ ꯇꯥꯟꯅꯕꯒ ꯉꯝꯗ꯭ꯔꯦꯗ ꯍꯣꯔꯦꯟ ꯁꯥꯎ ꯐꯔꯒ ꯃꯔꯥꯏ ꯅꯟꯖꯔꯛꯁꯅꯤ ꯃꯪꯒꯤꯁꯨ ꯁꯨꯃꯥꯏꯅ ꯍꯦꯛ ꯇꯥꯏꯔꯛꯏ ꯑꯩꯁꯨ ꯉꯁꯤꯗꯤ ꯃꯪꯒꯤ ꯁꯥꯒꯦꯍꯦ ꯕꯣꯌꯥꯏꯅ ꯌꯥꯝ ꯁꯥꯎꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯈꯨꯜꯒꯤ ꯃꯤꯁꯤꯡ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯇꯨꯃꯤꯟ ꯂꯩꯅꯩ ꯇꯥꯟꯖꯥꯗꯨꯗ ꯈꯨꯜ ꯑꯃꯗꯒꯤ ꯂꯥꯛꯄ ꯃꯌꯥꯏ ꯑꯣꯏꯔꯞ ꯇꯧꯕ ꯃꯅꯤ ꯀꯧꯕ ꯑꯍꯜ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯈꯨꯜ ꯑꯗꯨꯒꯤ ꯅꯍꯥ ꯑꯅꯤꯗ ꯏꯕꯨꯡꯉꯣ ꯌꯨꯝ ꯑꯃꯇ ꯍꯪꯒꯦ ꯇꯦꯝꯕ ꯀꯧꯕ ꯁꯟ ꯂꯂꯣꯟꯕ ꯅꯨꯄꯥꯗꯨꯒꯤ ꯌꯨꯝ ꯈꯪꯂꯕꯗꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯕ ꯅꯍꯥ ꯑꯃꯅ ꯃꯔꯨꯞ ꯃꯁꯤꯒꯤ ꯑꯍꯜꯁꯦ ꯉꯁꯤꯗꯤ ꯗꯁꯥ ꯇꯥꯍꯟꯁꯤꯔꯥ ꯀꯃꯥꯏꯅꯅꯣ ꯍꯥꯏꯁꯦ ꯍꯣꯏꯗ ꯍꯥꯏꯗ ꯍꯥꯏꯔꯧꯅꯦ ꯑꯩ ꯇꯧꯒꯦꯅꯦ ꯍꯣꯏꯅꯦ ꯇꯧꯔꯣꯅꯦ ꯈꯨꯔꯥ ꯇꯨ ꯑꯥꯗ ꯂꯩꯕ ꯅꯨꯄꯥꯁꯦ ꯑꯁꯤ ꯎꯕꯤꯔꯦꯀꯣ ꯍꯣꯏꯅꯦ ꯎꯏꯅꯦ ꯌꯥꯝꯅ ꯐꯤꯡꯅ ꯂꯥꯛꯏꯕ ꯅꯨꯄꯥ ꯃꯆꯥꯁꯤ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯈꯨꯔꯥꯅ ꯍꯪꯂꯤꯕ ꯃꯤꯗꯣ ꯃꯉꯣꯟꯗ ꯍꯪꯕꯤꯌꯨ ꯃꯥꯁꯨ ꯁꯟ ꯂꯂꯣꯟꯕ ꯅꯨꯄꯥꯅꯤ ꯑꯗꯨꯒ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ 이반이디 강래를 구라. 호이. 이반이 아사이마루 마마다 뚜머니 잉시. 뭐야이나 알시. 까마인 푸게도. 이붕아 엉뚱아이 비코. 구라 미임땅게. 아흑이 미도 아따이 당고. 아이기라 미타도. 구이게다바다티 이붕어. 아이시 와수염나 와라바. 아두나니. 아이나 미 아따이 당고도 강대 하이다나. 이붕어도 항라바디 소이드나 강가니 마람디 이붕어수 살랄론바니나 하약바 까리 하이바할 나이보 살랄론바 가이나 낭 긴시는 낭 강브라 낭 강브라 아요 나도원시디 까이라 말레네 이각다 따레 이붕어부 꼭 잡브로 알드부 아듬나 가나나 분하게 너희 살랄론바 마신 오이바기 미도 한게 더 위와니 아두가 아유, 가리기노 이붕어나 아이고 나 빡푸나 부리도 뭐 아유, 윰득이 사오를 라잉아이시드 아이부 살랄론바 살랄론바디 아이세 살랄론바니디 구라드가 나나 하이 하 낭아시 아이기 그때 시게로 하 이붕어디 윰득이 사오르가 락바니디 하나 하이더바니나 아이디 강디네 이붕어 와리 오이네 사시네 굿가 공가도 하나 엉터 lep코네 나하 아니두나 뭐야이나 허세 파슨 야이크레 뭐야이나 아흐다이나 ngsa이나 아이고 낭락까노 아이기 람이 다돈 하이브 나트로 하 하이드로이나 하이 아두가 까리기 아이고다 살랄론바 하 살랄론바디 까이노바 아이세 아흐나 살랄론 미넨 칼리라바 아이시부 살랄론을 만브라바 이붕어시 살랄론바 나타부 오이레코 이붕어 아이디 가리마타 강자다바니 나하 아니 ꯈꯛꯅ 이붕어다 항고 이붕어시 살랄론바니 아두다 이붕어디 로이나 강람거니 하락바다기 낭길 낙다 락바니 아유 광세 띠ꯛ라바 말리니 아요요요요 까나나노 아halda 너만 하락리부도 가리군바 ahal na haribduna asu moram labdi fai natrabadi ai ahal da muka kador kengo asu mani bungo tu asida na ani lerami moy ani na harakpani maru khoibra moy ani do khoi masamdo uru tasin kai khoi lu khoi ki masin manau do soida orongani kangdina moy ani ai ge sause moy ani da loi taina geba na ani duna boyaise 솜들라이니 이스 시어디 째러시 뭐야이나 노야니 엑센보다 아이나 너희들 정락라가 아이나 그이도게고 푸더비다 타악노 이니 얀가다마니 마니나 아이디 이탄다 윰 한번 감동 만드보 광세 그이놈 떠그래 나 아니세 바타는 푸그래네 얌티는 푸그래네 레이마이다가 다로마로 올라 까피네 나 아니세 masama koi basiga upulsiga loredana upul maraksida masigi nupa masa sidi yamna pharakta boi basani ko aibu khwangnar sunana chelhobuna phadong malebo ngai ko hal moyani se khara phuromkhige aduga
ꯑꯍꯜꯒꯤ ꯑꯅꯥꯕꯗꯣ ꯌꯦꯡꯂꯒ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯒꯦ ꯌꯥꯔꯅꯤꯗ ꯏꯕꯨꯡꯉꯣ ꯑꯩ ꯎꯞꯁꯤ ꯁꯤꯠꯂꯒ ꯌꯨꯝ ꯐꯥꯎꯕ ꯑꯗꯨꯝ ꯍꯟꯖꯈ꯭ꯔꯒꯦꯗ ꯏꯕꯨꯡꯉꯣꯅ ꯄꯪꯋꯥ ꯍꯦꯛ ꯋꯥꯕꯤꯔꯦ ꯑꯩ ꯁꯥꯎꯍꯜꯂꯛꯀꯅꯣ ꯑꯍꯜ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯉꯥꯏꯌꯣ ꯍꯣꯏ ꯍꯌꯦꯡ ꯐꯥꯎꯕ ꯉꯥꯏꯌꯣ ꯍꯥꯏꯔꯕꯁꯨ ꯑꯩ ꯉꯥꯏꯔꯒꯦꯗ ꯈꯨꯜꯒꯤ ꯃꯤꯁꯤꯡꯁꯤꯅ ꯇꯨꯃꯤꯟ ꯌꯦꯡꯂ ꯂꯩꯅꯔꯤꯁꯤꯅꯗꯤ ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥꯁꯦ ꯏꯆꯝ ꯆꯝꯕꯗꯤ ꯑꯣꯏꯔꯝꯃꯔꯣꯏ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯁꯤꯗꯤ ꯃꯄꯤ ꯃꯥꯡꯕ ꯃꯥꯜꯂꯤ ꯃꯅꯝꯁꯤꯗꯤ ꯁꯤ ꯐꯥꯎꯕ ꯂꯥꯛꯏꯅꯦ ꯑꯣ ꯐꯨꯕꯗꯤ ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯑꯁ ꯇꯟꯈ꯭ꯔꯦꯗ ꯃꯥꯅ ꯑꯩꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯡꯒꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯊꯤꯟꯗꯧꯔꯤꯕ ꯖꯥꯠꯅꯣꯅꯦ ꯑꯍꯜ ꯁꯥꯎ ꯌꯥꯗꯦ ꯑꯩꯅ ꯈꯔ ꯐꯨꯈ꯭ꯔ ꯃꯥꯜꯂꯦ ꯃꯁꯤ ꯈꯪꯅꯗꯕ ꯒ꯭ꯌꯥꯟ ꯇꯥꯅꯗꯕꯗꯤ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯅ ꯑꯍꯜꯒꯤ ꯑꯅꯥꯕꯗꯣ ꯍꯥꯟꯅ ꯌꯦꯡꯂꯨꯁꯤ ꯑꯗꯨꯒ ꯌꯨꯝ ꯐꯥꯎꯕ ꯑꯩ ꯊꯤꯟꯖꯔꯒꯦ ꯌꯥꯔꯅꯤꯗ ꯏꯕꯨꯡꯉꯣ ꯌꯥꯕ ꯌꯥꯔꯣꯏ ꯑꯍꯜꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯄꯣꯔꯒ ꯄꯨꯖꯕ ꯇꯥꯔꯦ ꯑꯩ ꯂꯥꯟꯗꯕ ꯃꯤꯗꯗꯤ ꯈꯨꯠ ꯊꯥꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯍꯜꯒ ꯄꯥꯎ ꯐꯥꯎꯅꯕ ꯋꯥꯠꯄꯗꯒꯤ ꯈꯨꯠ ꯈꯔ ꯊꯥꯈ꯭ꯔꯦ ꯑꯩ ꯂꯥꯜꯂꯦꯗ ꯍꯥꯏꯔꯣꯏ ꯀꯣ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯕ ꯍꯩꯕ ꯃꯤ ꯅꯠꯇꯦ ꯍꯣꯏꯗ ꯀꯔꯤꯒꯤ ꯂꯥꯜꯂꯦ ꯍꯥꯏꯗꯣꯏꯅꯣ ꯑꯉꯥꯡꯅꯕꯣ ꯑꯌꯣ ꯏꯁ ꯏꯕꯨꯡꯉꯣꯅ ꯑꯩꯁꯦ ꯐꯧ ꯕꯣꯔꯥ ꯑꯣꯏꯅ ꯎꯕꯤꯔ ꯃꯥꯜꯂꯦ ꯀꯟꯅ ꯀꯣꯟꯕꯤꯌꯨꯀꯣ ꯑꯍꯜ ꯀꯣꯜꯂꯤ ꯏꯕꯨꯡꯉꯣꯁꯦ ꯃꯤ ꯐꯨꯔꯨꯕꯒꯤ ꯋꯥꯕꯅꯕꯨ ꯂꯣꯏꯔꯝꯃꯅꯤꯅꯦ ꯑꯍꯜꯗꯤ ꯀꯥꯏꯗꯒꯤꯅꯣ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ ꯕꯣꯌꯥꯏꯅ ꯃꯅꯤꯕꯨ ꯄꯣꯗꯨꯅ ꯄꯥꯟꯖꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯔꯝꯃꯤ ꯑꯗꯨꯒ ꯑꯁꯣꯛꯄꯁꯤꯡꯗꯨ ꯌꯦꯡꯊꯣꯛꯄꯤꯔꯒ ꯌꯨꯝꯗ ꯑꯃꯨꯛ ꯄꯣꯔꯒ ꯊꯤꯜꯂꯝꯃꯤ ꯃꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯃꯒꯁꯨ ꯂꯩ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯃꯗꯤ ꯅꯨꯄꯤ ꯊꯤꯔꯦ ꯃꯆꯥꯅꯨꯄꯤꯗꯨꯃꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ ꯃꯃꯤꯡꯅ ꯌꯨꯝꯂꯩꯃ ꯀꯧꯏ ꯕꯣꯌꯥꯏꯅ ꯃꯅꯤ ꯄꯣꯔꯒ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯄꯗꯨ ꯌꯨꯝꯂꯩꯃꯒ ꯃꯃꯥꯒ ꯅꯍꯥꯟ ꯎꯔꯝꯃꯤ ꯌꯨꯝꯂꯩꯃꯅ ꯏꯃꯥ ꯑꯩꯈꯣꯏ ꯄꯥꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯥ ꯑꯃꯅ ꯄꯣꯔꯒ ꯄꯨꯔꯛꯏꯁꯤꯕꯣ ꯃꯥꯅꯤꯅꯦ ꯅꯄꯥꯅꯤꯅꯦ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯃꯤꯅ ꯄꯣꯔꯒ ꯄꯨꯔꯛꯏꯁꯤꯅ ꯅꯨꯄꯥꯁꯤꯅ ꯀꯅꯥꯅꯣ ꯏꯃꯥ ꯉꯁꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯒ ꯁꯤꯒꯤ ꯅꯨꯄꯥꯁꯤꯒ ꯃꯥꯒꯤ ꯃꯤꯍꯨꯜꯁꯤꯒ ꯑꯃꯨꯛ ꯊꯦꯡꯒꯥꯏꯅꯗꯅ ꯃꯤ ꯁꯤꯕ ꯑꯃꯨꯛ ꯌꯧꯅꯅꯤꯀꯣ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯌꯨꯝ ꯌꯧꯔꯦꯍꯦ ꯌꯥꯔꯅꯤ ꯅꯪ ꯌꯨꯝꯗ ꯍꯟꯖꯈ꯭ꯔꯣꯗ ꯃꯪꯒꯣꯜ ꯐꯥꯎꯕꯗꯤ ꯌꯧꯔꯝꯃꯒꯦ ꯑꯍꯜ ꯌꯥꯔꯅꯤ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯂꯩꯔꯝꯒꯅꯤꯅꯦ ꯌꯨꯝꯂꯩꯃꯅ ꯕꯥꯕꯥ ꯀꯩꯗꯧꯔꯒꯦ ꯀꯩꯒꯤꯅꯣ ꯄꯣꯔ ꯊꯤꯜꯂꯛꯏꯁꯤꯕꯣ ꯃꯥꯏꯁꯤꯅ ꯀꯔꯤ ꯄꯣꯝꯂꯤꯕꯁꯤꯅ ꯕꯣꯌꯥꯏꯅ ꯅꯣꯏ ꯄꯥꯕꯒ ꯑꯩꯒ ꯄꯥꯎ ꯃꯅꯤꯅ ꯃꯔꯛ ꯊꯜꯂꯛꯏ ꯀꯩꯁꯨ ꯇꯧꯗꯦꯅꯦꯍꯦ ꯂꯝꯕꯤꯗ ꯇꯨꯁꯤꯟꯕꯒꯤꯅꯤꯅꯦ ꯏꯕꯨꯡꯉꯣ ꯅꯪ ꯈꯔ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯕꯣꯌꯥꯏꯅ ꯁꯦꯡꯂꯕꯅꯦ ꯑꯍꯜ ꯁꯦꯡꯂꯕꯅꯤꯅꯦ ꯏꯕꯨꯡꯉꯣ ꯅꯪ ꯆꯠꯈ꯭ꯔꯣꯅꯦ ꯍꯣꯏ ꯆꯌꯣꯜ ꯑꯃ ꯂꯩꯔꯒ ꯄꯥꯟꯖꯤꯅ ꯑꯃꯨꯛ ꯂꯥꯛꯑꯣꯅ ꯍꯥꯏꯕꯗꯣ ꯑꯍꯜ ꯀꯧꯕꯤꯒꯅꯨꯀꯣ ꯑꯩ ꯂꯧꯕ ꯑꯃꯨꯛ ꯂꯥꯛꯆꯗꯣꯏꯅꯤ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯒ ꯑꯗꯨꯝ ꯆꯠꯂꯒꯦꯗ ꯏꯕꯨꯡꯉꯣ ꯋꯥꯅꯕꯅꯤ ꯃꯗꯨ ꯌꯥꯔꯣꯏ ꯑꯩꯒ ꯆꯠꯀꯗꯕꯅꯤ ꯍꯣꯏ ꯑꯗꯣ ꯏꯕꯨꯡꯉꯣ ꯈꯔ ꯊꯨꯅ ꯍꯜꯂꯣꯕ ꯕꯥꯕꯥ ꯃꯤꯁꯤꯅ ꯄꯥꯕꯕꯨ ꯌꯨꯝ ꯐꯥꯎꯕ ꯄꯣꯔꯒ ꯋꯥꯅ ꯊꯤꯟꯕꯤꯔꯛꯂꯒ ꯆꯠꯈ꯭ꯔꯣꯅ ꯄꯪꯇꯥꯟ ꯇꯥꯜꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯗꯨꯒ ꯄꯥꯕꯒꯤ ꯁꯣꯛꯂꯤ ꯃꯌꯥꯝꯁꯤꯅ ꯀꯃꯥꯏꯅꯅꯣ ꯏꯆꯥꯅꯨꯄꯤ ꯅꯄꯥꯁꯦ ꯁꯟ ꯂꯩꯒꯦꯅ ꯊꯤꯕ ꯆꯠꯄ꯭ꯔꯕꯨ ꯂꯝꯕꯤꯗ ꯁꯟ ꯑꯉꯥꯎꯕꯝ ꯊꯦꯡꯅꯗꯅ ꯅꯄꯥꯁꯦ ꯀꯣꯠꯇꯅ ꯂꯪꯂꯤꯕꯅꯤꯅꯦ ꯑꯗꯨꯒꯤꯅꯤ ꯁꯣꯛꯂꯤꯕ ꯃꯌꯥꯝꯁꯦ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯕꯣꯌꯥꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯦ ꯃꯥ ꯊꯦꯡꯅꯗꯅ ꯃꯥꯅ ꯑꯩꯕꯨ ꯄꯥꯟꯖꯤ ꯑꯃꯗ ꯌꯦꯡꯕꯤꯔꯒ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯂꯤꯕꯁꯤꯅꯤ ꯑꯗꯨꯒ ꯑꯁꯨꯛ ꯐꯈ꯭ꯔꯕ ꯅꯨꯄꯥ ꯃꯆꯥꯁꯤꯕꯨ ꯀꯔꯤꯝꯇ ꯄꯤꯖꯗꯈꯩ ꯃꯣꯏ ꯃꯄꯥꯅ ꯄꯪꯇꯥꯟꯗ ꯇꯥꯜꯂꯤꯕꯅꯤꯅꯦ ꯍꯩ ꯃꯔꯝ ꯂꯩ ꯃꯃꯥ ꯑꯗꯨꯅꯅꯦ ꯑꯩ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛꯇꯤ ꯍꯤꯞꯀꯦ ꯑꯩ ꯑꯃꯨꯛꯇ ꯊꯥꯡꯖꯤꯜꯂꯨꯅꯦꯍꯦ ꯍꯣꯏ ꯕꯦꯃꯥ ꯅꯕꯨꯡ ꯑꯅꯤꯗꯣ ꯑꯃꯨꯛꯇ ꯀꯧꯔꯣ ꯅꯄꯥꯁꯦ ꯐꯃꯨꯡ ꯐꯥꯎꯗ ꯄꯨꯁꯤꯟꯍꯟꯅꯕ ꯍꯣꯏ ꯏꯃꯥ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯅ ꯑꯩꯒꯤ ꯄꯥꯕꯕꯨ ꯌꯨꯝ ꯐꯥꯎꯕ ꯄꯣꯔꯒ ꯊꯤꯟꯕꯤꯔꯛꯏꯕꯀꯣ ꯑꯗꯨꯁꯨ ꯂꯥꯌꯦꯡꯕꯤꯔꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯥꯒꯨꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯅꯨꯄꯥꯗꯤ ꯂꯩꯔꯣꯏꯕꯣ ꯕꯥꯕꯥ ꯍꯧꯖꯤꯛꯀꯤ ꯄꯥꯕ ꯊꯤꯜꯂꯝꯕ ꯅꯨꯄꯥꯗꯣ ꯀꯔꯤꯕ ꯕꯣꯌꯥꯏ ꯍꯣꯏ ꯕꯣꯌꯥꯏ ꯀꯧꯏ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯄꯥꯈꯪꯂꯣ ꯄꯥꯕ ꯄꯥꯈꯪ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯨꯄꯥꯁꯨ ꯃꯊꯟꯇ ꯄꯣꯛꯄ ꯃꯥꯜꯂꯦ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯪꯂꯤꯕꯗꯤ ꯁꯨꯝ ꯍꯪꯕꯅꯤ ꯄꯥꯕ ꯇꯥꯆꯧ ꯏꯅꯝꯃ ꯇꯥꯆꯧ ꯂꯩꯇ꯭ꯔꯣ ꯃꯃꯥ ꯅꯆꯥꯅꯨꯄꯤꯁꯤ ꯏꯔꯥꯡ ꯑꯃ ꯇꯧꯏ ꯐꯖꯅ ꯑꯃꯨꯛꯇ ꯁꯦꯟꯅꯧ ꯀꯣ ꯅꯠꯇ꯭ꯔꯕꯗꯤ
lambi seran toran amu sakini. Aigi isana pinabu ngasi faubada lambi seran na sakiba yarabro moi mapa. Baba tasau lehaude tayaidi inamana thokpa yaroina haibadagi tholaktre. Maniga mamagana ha noi tayaidu nupini yaroina thingaweba. Baba lause imaga ga leriside babna karigi warino. Hoida isa yum leimi leiribo adha mora nupina ngamba isa nupa manga pokubudi isa yum leima amakak leibasina ipa pinjari. Lao lao numit sidagi yum leimadi boyaina mapagi mateng yamna tawbi khanduna boyaibu pambaw raklammi aduna boyagi khulda yum leima mamanabi amaga laklammi. Boyadi hausiksu mapaga mamagana themba phawba yadam makai khulgi mamanaba amagi mayumda leirammi. Yum leimana boyagi yumna sanglu matamdadi mamaga mapagana yumda leitabagi wari liduna kaplammi. Babagi magasu boyaina nupi thiba tali pamde haradi karigi kirigiri taurino khangdi. Adoima baba hausikti karimta khalurano nacha aina phanaba loina singe ida lao boyai kaurusi. Hoida aduita nangse yam ngamdawribo ayi oibaini aduna ngamde yadaba natradi mina hankidoiba. Adubudi itadi masak matausu damada fazabanina ngamba yamni yaida aikhoi thibanina idagumna thongnaga yaudre ata tai dudi. Boyagi mamana moi mapa masibu kanagi masa masuno masak na masak fazariba wai wata na taba nungairiba aingonda ima gaina kawi mi. Hoini mama aingonda su paba gaina hekta kawine aduga yumgi mi amagumna boyaida karigi saibirino kaina ibanida ngangdanaga tawine nati masibu imaugo iruizalo as imaugo izaradi nungainida. Yum leimana sigi yumsi oidoiro boyaina lerise aina khangbre ado chumlamni khulsida boyai hangbada khangdam yamta yaudi silai haibasisu miloina khangisibo. Yum leimana yumsibo boyai leibro yumbugi masanu pana kona kanano ako yumdamu boyai hangba laisibo amasidi masaka kufazamni he. Boyai ki kana oibirabano yamna naknaba mini boyai bu leibro leiragadi warimta sanazageba. Konjel gasidi kunungshi maniko aigi thamoi gase upet petakrabu male mata masidi luiri haigande aduga koksa kumru boyai sina matau kramna fazakrabi nupi siga khangnarami nu sini aini yam khangningisi. Kaino mana mayaga karaga sum yenga leisibo. Itabu ahan bek ubada nupa singse sumana loi tawidudi ado boyaidi sumana tawdi hanna phawba yengbiramdengo fazana uramoyi adunani o boyaido amtuna zagi yabroibong kawi boyaido tummaga lehubani mana tumlingida amu hawduradi aingonda phu garakani aduna masak fazabi nupise maoina thajilage boyaido tumlibani nanga dum sanglaga dokpiro naknaba mi soibanina kaishu hairoida. Karamba kadano lao puna sangminase ai thanta noi yumsidabu kamai sangdoino lao aduri ka phawbudi ai pusinjarage aduga aidi mapanda leizage aisu mapanda leizage tu sida tum leredo ai thoehe ado aikhoi ima pabo helaktringaida sida sasa sanaro warido mataduna aisu thoehe ta. Yum leimana boyaida kauduna haudoklami tamandabadagi haipit nomla haudoklami boya yamna phingna sauna tuma kaira haibigi matagum phuk haugalai aduga makhutta phuraga haibagum thangalai. Yum leimana nofe tongna tum haudokpagi aingonda phudoiraba mangda uramba heloi nupidudagi taibangda uriba nupisine hena phajaine nang kanano karino aina tumlingida nupida thanjangaisibo aigi marup tondangdi kai lekre o nangi marup tondangdo aina mapana thadokre ai nanga warimta sanagina laini ai se khangrabo nongma aigi babado sumna poraga yum phawbu thinbirakhibado
ꯃꯥꯏ ꯃꯄꯥꯗꯣ ꯑꯩꯅ ꯐꯨꯏ ꯀꯥꯏꯅ ꯁꯥꯎꯔꯒ ꯂꯥꯏ ꯆꯠꯂꯣ ꯃꯥꯏꯁꯦ ꯅꯪ ꯂꯥꯏꯁꯦ ꯅꯣꯏ ꯄꯥꯕꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏ ꯍꯥꯏꯔꯕꯣ ꯍꯥꯏꯔꯦ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯍꯔꯥꯎꯏꯗꯨꯅ ꯑꯗꯨꯁꯨ ꯅꯁꯩ ꯐꯕꯖꯈꯩ ꯕꯣꯌꯥꯏꯅ ꯋꯥ ꯉꯥꯡꯕꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯄꯥ ꯄꯨꯔꯒ ꯑꯁꯨꯛ ꯌꯥꯝ ꯍꯔꯥꯎꯔꯤꯁꯤꯕꯨ ꯃꯣꯏ ꯃꯄꯥ ꯃꯆꯥꯁꯤ ꯃꯕꯨꯛ ꯂꯣꯏꯅ ꯐꯕ ꯖꯥꯠꯂꯣ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ ꯌꯨꯝꯂꯩꯃ ꯀꯧꯏ ꯁꯤꯒꯤ ꯅꯨꯄꯤꯁꯤꯒ ꯋꯥꯔꯤ ꯀꯨꯏꯅ ꯁꯥꯟꯅꯔꯗꯤ ꯑꯩ ꯄꯨꯡꯄꯪ ꯄꯪꯊꯕ ꯇꯥꯔꯦ ꯌꯨꯝꯂꯩꯃ ꯅꯪ ꯆꯠꯈ꯭ꯔꯣ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯃꯤ ꯐꯨꯅꯔꯨꯕꯅ ꯍꯦꯟꯅ ꯐꯩ ꯃꯤ ꯐꯨꯅꯕꯕꯨ ꯑꯐꯕ ꯊꯕꯛ ꯇꯧꯅ ꯃꯤ ꯐꯨꯅꯕ ꯌꯥꯗꯦꯀꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯗꯧꯕ ꯑꯗꯣ ꯋꯥꯔꯤ ꯁꯥꯁꯤ ꯁꯣꯔꯗꯣ ꯐꯖꯅ ꯍꯥꯟꯅ ꯇꯧꯍꯟꯕꯤꯌꯨꯕ ꯃꯄꯥꯟꯗꯒꯤ ꯅꯨꯄꯥꯗꯨꯅ ꯃꯣꯏ ꯑꯅꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯈꯪꯅꯕ ꯑꯩꯁꯨ ꯈꯪꯗꯤꯌꯦ ꯃꯣꯏ ꯍꯥꯟꯅꯗꯒꯤ ꯋꯥꯔꯤ ꯌꯥꯝ ꯂꯩꯕ ꯃꯥꯜꯂꯦ ꯑꯩꯒꯤ ꯏꯇꯥꯅ ꯃꯣꯏꯒꯤ ꯋꯥꯔꯤ ꯁꯥꯏ ꯌꯨꯝꯗꯁꯨ ꯑꯗꯣ ꯎꯅꯕꯕꯨꯗꯤ ꯉꯁꯤꯅ ꯑꯅꯤꯔꯛ ꯍꯥꯏꯕ꯭ꯔꯥ ꯑꯍꯥꯟꯕꯅꯦ ꯍꯥꯏꯕ꯭ꯔꯥ ꯑꯃꯗꯤ ꯍꯥꯏꯕꯅꯤ ꯃꯔꯨꯞ ꯋꯥꯌꯥꯏꯁꯤꯗꯤ ꯃꯌꯨꯝꯗꯅ ꯅꯨꯄꯤ ꯊꯤꯔꯣꯏꯅ ꯈꯠꯅꯔꯒ ꯂꯥꯛꯏꯅꯤ ꯀꯥꯏꯅ ꯑꯩꯒꯤ ꯌꯨꯝꯗ ꯅꯝꯅ ꯂꯩꯁꯤꯜꯂꯒ ꯃꯅꯨꯡꯗꯅ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯑꯃꯒꯁꯨ ꯈꯪꯅꯔꯝꯃꯤ ꯑꯗꯣ ꯅꯪꯒꯤ ꯅꯇꯥꯁꯦ ꯑꯁꯨꯛ ꯌꯥꯝ ꯐꯖꯩꯁꯤꯕꯨ ꯃꯥꯕꯨ ꯀꯔꯤ ꯆꯥꯒꯦ ꯑꯁꯤꯕꯨ ꯋꯥꯅꯤꯅ ꯆꯝꯐꯨꯠ ꯌꯥꯝꯅ ꯆꯥꯏ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯐꯖꯔꯤꯅꯤ ꯑꯗꯨꯗꯤ ꯅꯪꯁꯨ ꯆꯝꯐꯨꯠ ꯌꯥꯝ ꯆꯥꯎ ꯐꯖꯅꯕ ꯌꯥꯝ ꯊꯤꯔꯤꯕ ꯅꯪꯒꯤꯗꯣ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯍꯥ ꯈꯨꯄꯥꯛꯁꯤꯅ ꯈꯪꯕ꯭ꯔꯥ ꯅꯪ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯅꯪ ꯌꯥꯝꯅ ꯐꯖꯕꯩ ꯇꯥꯏꯞꯇ ꯃꯤ ꯀꯅꯥ ꯎꯍꯧꯖꯥꯠꯅꯣ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯑꯒ ꯅꯨꯄꯤꯅ ꯐꯨꯔꯝꯃꯦ ꯀꯥꯏꯁꯦ ꯌꯥꯝꯅ ꯐꯖꯕ ꯋꯥꯗꯤ ꯅꯠꯇꯦ ꯑꯁ ꯏꯀꯥꯏꯈ꯭ꯔꯦꯗ ꯅꯪ ꯑꯩꯒꯤ ꯌꯨꯝ ꯑꯣꯏꯕꯒꯤ ꯀꯩꯝ ꯇꯧꯕꯤꯗ꯭ꯔꯕꯅꯦ ꯂꯝꯕꯤꯗ ꯑꯣꯏꯔꯝꯃꯗꯤꯕ ꯈꯨꯄꯥꯛꯁꯤꯅ ꯅꯪ ꯊꯥꯎꯅꯤ ꯊꯥꯎꯑꯣꯕꯁꯦ ꯅꯁꯝꯗꯣ ꯂꯣꯏꯅ ꯐꯣꯏꯗꯠꯂꯝꯃꯨꯔꯥ ꯍꯥ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯃꯁꯛ ꯊꯤꯖꯩ ꯍꯥꯏꯕꯩ ꯋꯥꯅꯤ ꯃꯕꯨꯛꯆꯦꯜꯗꯤ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯅꯤꯅꯦ ꯃꯁꯤꯒ ꯃꯥꯟꯅ ꯌꯥꯄꯣꯠꯇꯦꯗ ꯃꯣꯏ ꯑꯅꯤꯗꯨꯕꯨ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤ ꯖꯥꯠꯂꯥ ꯁꯛꯇꯥꯁꯤꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯨꯝꯂꯩꯃꯒ ꯕꯣꯌꯥꯏꯒꯗꯨ ꯊꯣꯛꯂꯛꯏ ꯅꯨꯄꯤꯗꯨꯅ ꯏꯇꯥ ꯆꯠꯂꯁꯤ ꯆꯠꯂꯗꯕꯅꯤ ꯑꯗꯨ ꯕꯣꯌꯥꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯅꯗꯕꯤ ꯀꯣ ꯑꯩꯗꯤ ꯁꯥꯎꯅꯤꯀꯣ ꯑꯩꯅ ꯍꯌꯦꯡ ꯌꯨꯝꯗ ꯂꯥꯛꯄꯗ ꯂꯩꯔꯝꯗ꯭ꯔꯗꯤ ꯍꯣꯏ ꯌꯦꯡꯕꯒ ꯌꯥꯔꯣꯏꯌꯦ ꯑꯩ ꯍꯌꯦꯡ ꯌꯨꯝꯗ ꯂꯥꯛꯇꯣꯏꯅꯦ ꯅꯪꯅ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡꯁꯨ ꯄꯣꯔꯛꯇꯣꯏꯅꯦꯕ ꯀꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯩꯁꯨ ꯊꯦꯡꯉꯤ ꯍꯜꯂꯒꯦ ꯍꯣꯏ ꯌꯨꯝ ꯌꯧꯅꯕ ꯐꯖꯅ ꯆꯠꯂꯨꯀꯣ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯊꯤꯟꯕꯤꯔꯔꯣꯏꯗ꯭ꯔꯣ ꯊꯤꯟꯕꯤꯌꯣ ꯈꯨꯜ ꯃꯆꯤꯜ ꯐꯥꯎꯕ ꯍꯣꯏ ꯀꯔꯤꯅꯣ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯁꯤꯕꯣ ꯇꯣꯟꯗꯥꯡ ꯂꯥꯛꯑꯣ ꯑꯁ꯭ꯋꯥꯏꯐꯥꯎ ꯃꯣꯏ ꯑꯅꯤꯁꯤ ꯊꯤꯟꯕꯤꯔꯨꯁꯤ ꯀꯔꯤꯅꯣ ꯕꯣꯌꯥꯏꯁꯤ ꯉꯁꯤꯗꯤ ꯀꯩꯅꯣ ꯏꯇꯧ ꯇꯧꯔꯤꯁꯤꯕꯣ ꯅꯨꯄꯤ ꯄꯟꯕ ꯌꯥꯗꯕ ꯃꯥꯅ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤ ꯈꯨꯗꯤꯡ ꯌꯥꯔꯤꯁꯤꯕꯣ ꯌꯥꯝ ꯊꯨꯅ ꯑꯣꯜꯂꯤꯗ ꯅꯣꯛꯅꯤꯡꯉꯤꯗ ꯌꯥꯝꯅ ꯅꯌꯥꯗꯣ ꯌꯥꯝ ꯈꯤꯒꯠꯅꯤꯡꯕ꯭ꯔꯣ ꯊꯥꯖꯤꯜꯂꯨꯔ ꯅꯆꯤꯟꯗꯨꯗ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯨꯕꯣ ꯐꯖꯅ ꯍꯥꯏꯌꯨ ꯅꯨꯡꯁꯤꯗ꯭ꯔꯣ ꯃꯥꯒꯤ ꯌꯨꯝꯁꯤꯗ ꯇꯨꯝꯂꯤꯕ ꯆꯥꯔꯤꯕ ꯌꯨꯝꯒꯨꯝꯅ ꯂꯩꯕ ꯐꯪꯂꯤꯕꯗꯣ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯂꯥꯛꯑꯣ ꯇꯣꯟꯗꯥꯡ ꯃꯣꯏꯅꯤ ꯊꯦꯡꯈ꯭ꯔꯅꯤ ꯍꯣꯏ ꯃꯔꯨꯞ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯏꯆꯝ ꯆꯝꯕ ꯅꯨꯄꯤꯗꯤ ꯑꯣꯏꯔꯣꯏꯕꯣ ꯃꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯃꯁꯛ ꯃꯇꯧꯁꯦ ꯅꯨꯡ ꯐꯥꯎꯕ ꯎꯐꯨꯜ ꯇꯥꯅꯤꯕꯣ ꯑꯗꯣ ꯇꯣꯟꯗꯥꯡ ꯅꯪꯒꯤ ꯈꯖꯥꯏꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯉꯁꯥꯡ ꯉꯥꯡꯉꯤꯗꯨꯕꯣ ꯈꯣꯏꯅ ꯁꯤꯈꯤꯕꯩꯅꯦ ꯃꯔꯨꯞ ꯌꯨꯝꯂꯩꯃꯅ ꯃꯥꯏꯗ ꯆꯤꯛꯑꯝꯃꯤꯔꯣ ꯃꯇꯥꯗꯨꯅ ꯈꯣꯏꯖꯥꯎꯕꯅ ꯁꯤꯈꯤꯕꯅꯤ ꯃꯍꯨ ꯐꯖꯅ ꯀꯥꯔꯝꯃꯅꯤ ꯇꯣꯟꯗꯥꯡꯅ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯁꯤꯅꯤ ꯑꯁꯨꯝꯅ ꯌꯨꯝꯂꯩꯃꯒ ꯃꯇꯥꯒꯗꯨ ꯕꯣꯌꯥꯏꯒ ꯇꯣꯟꯗꯥꯡꯒꯅ ꯌꯨꯝꯂꯩꯃꯒꯤ ꯈꯨꯜ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯕꯣꯌꯥꯏ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯇꯣꯟꯗꯥꯡꯗꯤ ꯌꯨꯝꯗ ꯂꯩꯍꯧꯔꯝꯃꯤ ꯕꯣꯌꯥꯏꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯄꯨꯡꯉ ꯉꯛꯈ꯭ꯔꯦ ꯍꯩꯃꯥ ꯏꯆꯥ ꯍꯜꯂꯛꯏꯗꯅ ꯂꯥꯛꯎ ꯏꯃꯥ ꯉꯁꯤꯗꯒꯤꯅꯦ ꯏꯆꯥꯗ ꯅꯨꯄꯤ ꯊꯤꯌꯨꯒ ꯁꯨꯡꯍꯥꯏ ꯍꯥꯏꯔꯔꯣꯏꯌꯦ ꯊꯤꯗ꯭ꯔꯕꯁꯨ ꯇꯣꯛꯑꯣ ꯅꯨꯄꯤ ꯊꯤꯗꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯅꯔꯤꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯅꯁꯨ ꯍꯤꯡꯂꯤ ꯊꯤꯗꯕ ꯌꯥꯗꯦꯅ ꯍꯥꯏꯔꯒꯅ ꯏꯄꯥ ꯊꯤꯒꯦ ꯉꯁꯤꯅꯦ ꯏꯆꯥ ꯍꯜꯂꯛꯄꯒꯤ ꯍꯔꯥꯎ ꯃꯔꯛꯁꯤꯗ ꯌꯥ ꯇꯦꯛꯄ ꯃꯤ ꯌꯥꯎꯅꯅꯤꯀꯣ ꯃꯗꯨꯏ ꯃꯇꯥꯡꯗꯣ ꯀꯣꯟꯅ ꯈꯟꯅꯁꯤꯃ ꯑꯩꯒꯤ ꯉꯥꯛꯇ ꯈꯟꯕꯁꯨ ꯌꯥꯗꯦ ꯏꯃꯥ ꯄꯥꯕꯒꯤꯁꯨ ꯈꯔ ꯈꯟꯅꯕ ꯌꯥꯔꯣꯏꯅꯦ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯆꯥꯛ ꯆꯥꯒꯦ ꯍꯣꯏ ꯏꯃꯥꯅꯦ ꯏꯆꯥꯒꯤ ꯆꯥꯛ ꯊꯣꯡꯕꯤꯔꯒꯦꯀꯣ ꯃꯣꯏ ꯃꯄꯥ ꯏꯆꯥ ꯕꯣꯌꯥꯏꯁꯤꯕꯨ
ꯋꯥꯍꯩ ꯋꯥꯇꯥ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯗ꯭ꯔꯣ? ꯍꯣꯏꯅꯦ, ꯃꯁꯤꯕꯨ ꯉꯁꯥꯏ ꯂꯥꯛꯂꯝꯕ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤꯗꯨꯅ ꯑꯣꯏꯔꯖꯥꯠꯂꯅꯦꯍꯦ꯫ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤꯕꯣ ꯃꯣꯏ ꯃꯄꯥ ꯑꯣꯏꯔꯝꯂꯗꯤ ꯐꯅꯤꯗ꯫ ꯕꯣꯌꯥꯏꯅ ꯀꯔꯤꯅꯣ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯁꯤꯕꯣ? ꯒ꯭ꯌꯥꯟ ꯃꯦꯟ ꯑꯝꯇ ꯇꯥꯍꯧꯗ꯭ꯔꯤꯃꯤ꯫ ꯑꯩꯕꯨ ꯌꯨꯝꯂꯩꯃꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯖꯥꯠꯂꯣ? ꯃꯤꯠꯁꯤꯗ ꯃꯥꯇ ꯎꯔꯒ ꯑꯗꯨꯝ ꯂꯩꯔꯤꯁꯤꯕꯣ? ꯅꯥꯀꯣꯡꯁꯤꯁꯨ ꯌꯨꯝꯂꯩꯃꯒꯤ ꯃꯈꯣꯜꯗ ꯇꯥꯔꯒ ꯑꯗꯨꯝ ꯂꯩꯔꯦꯃꯤ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯕꯣꯌꯥꯏ ꯌꯨꯝꯂꯩꯃꯒꯤ ꯋꯥꯈꯜ ꯅꯠꯇꯅ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯝꯇ ꯈꯟꯈꯤꯗ꯭ꯔꯦ꯫ ꯌꯨꯝꯂꯩꯃꯁꯨ ꯅꯣꯡꯉꯥꯟꯕꯒ ꯕꯣꯌꯥꯏꯅ ꯄꯥꯝꯖꯕ ꯌꯨꯝꯗ ꯍꯧꯕ ꯏꯟꯁꯥꯡꯒꯁꯨ ꯄꯨꯔꯒ ꯃꯇꯥꯗꯨꯒ ꯂꯥꯛꯏ꯫ ꯑꯗꯨꯒ ꯕꯣꯌꯥꯏꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯋꯥꯔꯤꯒ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯣꯌꯥꯏꯅ ꯌꯨꯝꯂꯩꯃꯒꯤ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯑꯃꯨꯛ ꯊꯤꯜꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯕꯣꯌꯥꯏꯒ ꯌꯨꯝꯂꯩꯃꯒꯁꯤ ꯇꯣꯏꯅ ꯎꯅꯔꯝꯃꯤ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯕꯣꯌꯥꯏ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗꯒꯤ ꯄꯨꯡꯑꯣꯟ ꯑꯣꯟꯈ꯭ꯔꯦ꯫ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯐꯥꯎꯕ ꯕꯣꯌꯥꯏ ꯀꯤꯅꯈꯤꯗ꯭ꯔꯦ꯫ ꯌꯨꯝꯂꯩꯃꯅ ꯍꯥꯏꯕꯗ ꯌꯥꯗꯨꯅ ꯌꯨꯝꯂꯩꯃꯒꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯂꯨꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯌꯨꯝꯂꯩꯃꯁꯨ ꯕꯣꯌꯥꯏꯗ ꯂꯨꯞꯈ꯭ꯔꯦ꯫ ꯁꯣꯝꯗ ꯂꯨꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗꯨꯗꯤ ꯕꯣꯌꯥꯏꯗ ꯂꯃꯟ ꯈꯨꯝꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯃꯤ꯫ ꯂꯨꯈꯣꯏꯅ ꯈꯣꯏꯁꯥ, ꯍꯧꯖꯤꯛꯁꯦ ꯕꯣꯌꯥꯏꯗ ꯂꯃꯟ ꯈꯨꯝꯕꯒꯤ ꯆꯞ ꯆꯥ ꯃꯇꯥꯡ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯈꯣꯏꯆꯥꯅ ꯑꯁꯦꯡꯕꯅꯤ ꯇꯥꯆꯧ, ꯕꯣꯌꯥꯏꯅ ꯏꯆꯤꯜ ꯏꯅꯥꯎꯅ ꯐꯨꯈꯤꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯩꯅꯥ ꯀꯣꯛꯇ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯀꯔꯝꯕ ꯃꯇꯝꯗ ꯕꯣꯌꯥꯏꯁꯦ ꯂꯃꯟ ꯈꯨꯝꯁꯤꯒꯦꯅ ꯉꯥꯏꯔꯛꯏꯁꯦ꯫ ꯅꯪꯗ ꯅꯠꯇꯦꯅꯦ, ꯑꯩꯁꯨ ꯅꯣꯡ ꯃꯪꯕ ꯌꯥꯄꯣꯟꯇꯦꯅꯦ, ꯅꯣꯡ ꯃꯪꯂꯕ ꯑꯗꯨꯝ ꯂꯩꯍꯧꯍꯧꯔꯤꯕꯗꯨꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯏꯆꯤꯜ ꯏꯅꯥꯎꯅ ꯕꯣꯌꯥꯏꯗ ꯂꯃꯟ ꯈꯨꯝꯕ ꯌꯥꯔꯕꯅꯤꯅꯦ꯫ ꯀꯃꯥꯏꯅꯅꯣ ꯇꯥꯆꯧ, ꯐꯨꯔꯁꯦ ꯍꯥꯏꯔꯣ ꯕꯣꯌꯥꯏꯁꯦ? ꯀꯥꯏꯗꯩꯅꯣꯍꯦ, ꯕꯣꯌꯥꯏꯗ ꯐꯨꯕꯗꯤ ꯉꯝꯂꯣꯏ꯫ ꯅꯨꯄꯤꯗ ꯂꯨꯞꯄꯦ ꯍꯥꯏꯕꯩ ꯋꯥꯅꯤ, ꯈꯨꯐꯨꯗꯤ ꯍꯧꯖꯤꯛꯁꯨ ꯍꯜꯂꯝꯈꯤꯔꯣꯏ꯫ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯒꯦ ꯇꯧꯔꯤꯁꯤꯁꯨ, ꯎꯃꯪꯗ ꯂꯩꯕ ꯀꯩꯅ ꯐꯅ ꯒ꯭ꯌꯥꯟ ꯇꯥꯔꯕꯁꯨ ꯀꯩꯗꯤ ꯀꯩꯅꯦꯕ ꯇꯥꯆꯧ꯫ ꯅꯪꯅ ꯕꯣꯌꯥꯏꯁꯦ ꯀꯩꯒ ꯑꯃꯨꯛ ꯆꯥꯡꯗꯝꯅꯔꯒ ꯍꯦꯟꯅ ꯃꯃꯜ ꯀꯥꯍꯜꯂꯤꯕꯅꯤꯅꯦ꯫ ꯑꯗꯣ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯕꯣꯌꯥꯏꯒ ꯍꯧꯖꯤꯛ ꯄꯠꯇꯩ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯕꯣꯌꯥꯏꯅ ꯇꯝꯊꯤꯅ ꯐꯨꯈꯤꯕ ꯑꯍꯜꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯃꯆꯥꯅꯨꯄꯤꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯕꯣꯌꯥꯏꯅ ꯃꯥꯒꯤ ꯃꯄꯥꯗꯣ ꯇꯝꯊꯤꯅ ꯐꯨꯈꯤ ꯍꯥꯏꯕꯁꯦ ꯅꯨꯄꯤꯁꯤꯅ ꯈꯪꯗꯦ꯫ ꯑꯗꯨꯅ ꯏꯕꯥꯅꯤ ꯅꯨꯄꯤꯁꯤꯗ ꯋꯥꯔꯤ ꯈꯔ ꯍꯦꯟꯖꯤꯟꯅ ꯇꯝꯁꯤꯜꯂꯕꯗꯤ ꯃꯕꯥꯅꯤ ꯁꯣꯏꯗꯅ ꯀꯥꯏꯅꯒꯅꯤ꯫ ꯃꯕꯥꯅꯤ ꯀꯥꯏꯅꯕꯗ ꯕꯣꯌꯥꯏꯗꯤ ꯄꯨꯔꯥ ꯉꯥꯎꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗ ꯕꯣꯌꯥꯏꯁꯦ ꯏꯕꯥꯅꯤꯅ ꯑꯃꯨꯛ ꯐꯨꯕ ꯌꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯁ, ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯀꯣꯛꯁꯤꯗꯤ ꯄꯨꯔꯥ ꯑꯔꯣꯏꯕꯤꯅꯤ꯫ ꯈꯔ ꯄꯪꯕꯩ ꯋꯥꯅꯤ, ꯀꯣꯛꯇꯤ ꯐꯖꯅ ꯂꯩꯔꯤ ꯄꯣꯠꯅꯤ꯫ ꯍꯩ, ꯈꯨꯄꯥꯛꯁꯤꯡ ꯊꯥꯖꯤꯜꯂꯗꯤ ꯑꯩꯕꯨ ꯄꯪꯉꯤ ꯀꯥꯏꯅ ꯍꯧꯒꯠꯂꯣ꯫ ꯕꯣꯌꯥꯏꯒꯤ ꯅꯨꯄꯤꯗꯣ ꯄꯥꯎ ꯍꯦꯟꯖꯤꯟꯅ ꯇꯝꯂꯒ ꯃꯣꯏꯅꯤ ꯅꯨꯡꯁꯤꯅꯕꯁꯦ ꯊꯨꯒꯥꯏꯔꯨꯁꯤ꯫ ꯍꯣꯏ ꯇꯥꯆꯧ, ꯃꯤ ꯂꯣꯡꯅ ꯏꯁꯥꯗ ꯊꯨꯝꯅ ꯊꯤꯟꯕꯗꯒꯤ ꯅꯨꯡꯁꯤꯕ ꯀꯥꯏꯅꯕꯒꯤ ꯆꯩꯅꯥꯅ ꯍꯦꯟꯅ ꯋꯥꯏ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ ꯇꯥꯆꯧ꯫ ꯑꯗꯨꯅ ꯕꯣꯌꯥꯏꯅ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯇꯣ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯊꯔꯣ ꯃꯥꯔꯣ ꯑꯣꯜꯂꯒ ꯀꯞꯄ ꯈꯥꯡꯕꯗꯣ ꯃꯤꯠ ꯄꯦꯟ ꯌꯦꯡꯖꯒꯤ꯫ ꯂꯨꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎꯗꯨꯅ ꯌꯨꯝꯂꯩꯃꯒ ꯎꯅꯔꯒ ꯕꯣꯌꯥꯏꯅ ꯃꯄꯥ ꯐꯨꯕꯩ ꯋꯥꯔꯤꯗꯨ ꯍꯦꯟꯖꯤꯟꯅ ꯇꯝꯁꯤꯜꯂꯝꯃꯤ꯫ ꯁꯤꯗ ꯅꯠꯇꯅ ꯕꯣꯌꯥꯏꯁꯦ ꯍꯥꯟꯅ ꯀꯃꯥꯏꯅ ꯇꯧꯔꯝꯃꯤꯅꯣ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯔꯤꯁꯤ ꯇꯥꯔꯒ ꯌꯨꯝꯂꯩꯃ ꯕꯣꯌꯥꯏꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯒ ꯃꯄꯥ ꯃꯅꯤꯗ ꯑꯃꯨꯛ ꯍꯪꯂꯝꯃꯤ꯫ ꯃꯄꯥꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯆꯥ ꯌꯨꯝꯂꯩꯃꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯃꯄꯥꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯒ ꯌꯨꯝꯂꯩꯃ ꯃꯄꯤ ꯃꯔꯥ ꯆꯦꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯏꯄꯥꯒꯤ ꯕꯦꯝꯃ ꯌꯨꯝꯂꯩꯃ, ꯕꯣꯌꯥꯏꯁꯦ ꯐꯠꯇꯕ ꯃꯤ ꯑꯃꯗꯤ ꯅꯠꯇꯦꯅꯦ꯫ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ, ꯑꯔꯥꯟꯕ ꯌꯥꯗꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯍꯣꯏ, ꯃꯥꯒꯤ ꯌꯥꯝꯅ ꯐꯤꯡꯕ, ꯃꯤ ꯐꯨꯒꯟꯕ, ꯃꯤ ꯈꯨꯐꯨ ꯆꯨꯝꯗꯕ ꯍꯥꯏꯗꯨꯅ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯕꯣꯌꯥꯏ ꯑꯁꯦ ꯂꯥꯜꯂꯕꯗꯤ ꯂꯥꯜꯂꯦ, ꯂꯥꯟꯗ꯭ꯔꯕꯗꯤ ꯂꯥꯟꯗꯦ ꯍꯥꯏꯕ ꯅꯨꯄꯥ ꯊꯣꯛꯄ ꯃꯤꯁꯛ ꯑꯃꯁꯨꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯤ ꯐꯨꯅ ꯆꯩꯅꯕ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯐꯕ, ꯃꯤꯅ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯈꯪꯗꯦ, ꯏꯄꯥꯗꯤ ꯕꯣꯌꯥꯏꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯀꯣ꯫ ꯏꯃꯥꯒꯤ ꯌꯨꯝꯂꯩꯃ, ꯅꯕꯨꯡ ꯑꯅꯤꯁꯤꯗꯒꯤꯗꯤ ꯕꯣꯌꯥꯏꯅ ꯍꯦꯟꯅ ꯐꯩꯀꯣ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯕꯥꯕꯥ, ꯕꯣꯌꯥꯏꯅ ꯑꯩꯒꯤ ꯏꯄꯥꯕꯨ ꯑꯗꯨꯛ ꯊꯤꯅ ꯐꯨꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯂꯩꯗꯨꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯂꯝꯃꯤꯁꯤ ꯀꯩꯒꯤꯅꯣ? ꯏꯍꯦ, ꯏꯄꯥꯅ ꯉꯁꯥꯏꯗꯒꯤ ꯏꯆꯥꯗ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯕꯗꯨ ꯐꯥꯎꯕ ꯏꯆꯥꯕꯨ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯕꯔꯅꯦ? ꯑꯗꯨꯒ ꯕꯣꯌꯥꯏꯅ ꯏꯆꯥꯗ ꯃꯤꯅꯝꯕ ꯅꯠꯇꯦꯅꯦ, ꯏꯄꯥꯅ ꯏꯆꯥꯗꯅꯦ ꯑꯁꯦꯡꯕ ꯋꯥꯗꯣ ꯍꯥꯏꯗꯕꯅꯤꯅꯦ꯫ ꯏꯃꯥꯒꯤ ꯕꯦꯝꯃ ꯌꯨꯝꯂꯩꯃ, ꯏꯆꯥꯗ ꯕꯣꯌꯥꯏꯒꯤ ꯃꯔꯝꯗ ꯋꯥ ꯃꯌꯥꯝ ꯍꯥꯏꯔꯛꯂꯤꯕ ꯇꯝꯁꯤꯜꯂꯛꯂꯤ ꯃꯤꯁꯛ ꯑꯗꯨꯕꯨ ꯀꯅꯥꯅꯣꯅꯦ?
ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯍꯧꯖꯤꯛꯇ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯏꯆꯥꯗ ꯍꯥꯏꯔꯛꯏꯁꯤꯕꯨ ꯕꯣꯌꯥꯏꯕꯨ ꯅꯨꯡꯁꯤꯗꯕ ꯏꯆꯥꯕꯨ ꯋꯥꯍꯟꯒꯦ ꯈꯟꯕ ꯃꯤꯔꯥꯕ? ꯏꯃꯥ, ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯃꯌꯥꯝꯁꯤ ꯂꯤꯔꯤꯕ ꯇꯝꯂꯤꯕ ꯃꯤꯁꯛꯇꯣ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯣꯏ, ꯄꯥꯕ ꯐꯣꯍꯜꯂꯤꯕ ꯃꯔꯨ ꯈꯣꯏꯕ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯑꯣꯏꯗꯣꯏꯅꯤ꯫ ꯍꯦꯔꯥ, ꯃꯣꯏꯅꯤ ꯏꯆꯥꯒ ꯕꯣꯌꯥꯏꯒ ꯈꯠꯅꯍꯟꯕ, ꯂꯥꯞꯅꯍꯟꯅꯕ ꯁꯤꯜꯂꯤꯕ ꯑꯣꯏꯔꯦ꯫ ꯃꯔꯨ ꯈꯣꯏꯕ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯕꯣꯌꯥꯏꯗ ꯂꯃꯟ ꯈꯨꯝꯅꯕ ꯇꯧꯔꯤꯕ ꯑꯣꯏꯔꯦꯗꯅ꯫ ꯏꯄꯥꯒꯤ ꯌꯨꯝꯂꯩꯃ, ꯃꯤꯅ ꯍꯥꯏꯕ ꯉꯥꯡꯕ ꯋꯥ ꯇꯥꯒꯅꯨ, ꯏꯆꯥꯒꯤ ꯊꯃꯣꯏꯅ ꯄꯥꯝꯕ ꯅꯤꯡꯕꯗꯣ ꯑꯗꯨꯝ ꯇꯧ꯫ ꯃꯔꯨ ꯈꯣꯏꯕ ꯃꯣꯏ ꯑꯅꯤꯗꯣ ꯌꯥꯝꯅ ꯐꯠꯇꯕ, ꯃꯤꯒꯤ ꯑꯁꯣꯏꯕ ꯑꯋꯥꯕꯗꯅꯦ ꯀꯂꯛꯄꯦꯅ ꯌꯦꯡꯂꯒ ꯍꯔꯥꯎꯖꯕ ꯃꯆꯤꯟ ꯃꯅꯥꯎꯅꯤꯀꯣ꯫ ꯃꯄꯥꯒ ꯃꯃꯥꯒꯅ ꯌꯨꯝꯂꯩꯃꯕꯨ ꯊꯦꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯌꯨꯝꯂꯩꯃꯗꯤ ꯕꯣꯌꯥꯏꯕꯨ ꯈꯔꯗꯤ ꯋꯥꯔꯧꯔꯝꯃꯤ, ꯑꯗꯨꯅ ꯅꯣꯡꯉꯥꯟꯕꯒ ꯌꯨꯝꯂꯩꯃ ꯕꯣꯌꯥꯏꯒꯤ ꯌꯨꯝꯗ ꯃꯊꯟꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯨꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯌꯨꯝꯂꯩꯃ ꯂꯥꯛꯄꯗꯨ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯨꯈꯣꯏꯅ, ꯕꯣꯌꯥꯏꯒꯤ ꯅꯨꯄꯤꯁꯦ ꯉꯁꯤꯗꯤ ꯃꯑꯣꯡ ꯑꯃꯗ ꯂꯥꯛꯏꯗ꯫ ꯃꯄꯥꯅ ꯋꯥꯔꯤ ꯄꯨꯝꯕ ꯁꯣꯏꯅ ꯂꯤꯔꯝꯃꯅꯤ, ꯑꯗꯨꯅꯅꯤ ꯃꯥꯅ ꯐꯤꯡꯅ ꯁꯥꯎꯅ ꯂꯥꯛꯏꯕꯁꯤ꯫ ꯈꯣꯏꯁꯥꯅ, ꯑꯩ ꯍꯪꯒꯦ ꯇꯥꯁꯣ, ꯀꯩꯅꯣꯃꯇ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ, ꯂꯝꯕꯤꯗ ꯍꯦꯛꯇ ꯊꯠꯂꯦ ꯀꯥꯏꯅ꯫ ꯋꯥꯔꯧꯗꯦꯗ, ꯑꯗꯨꯒ ꯅꯣꯏ ꯑꯅꯤꯅ ꯕꯣꯌꯥꯏꯒꯤ ꯃꯔꯝꯗ ꯍꯥꯏꯕ ꯋꯥꯔꯤꯁꯤꯡꯗꯣ ꯂꯣꯏꯅ ꯆꯨꯝꯂꯝꯃꯦ, ꯑꯗꯨꯅꯅꯤ ꯑꯩꯅ ꯕꯣꯌꯥꯏꯒ ꯋꯥꯔꯤ ꯂꯣꯏꯁꯤꯟꯅꯕ ꯂꯥꯛꯏꯕꯁꯦ꯫ ꯂꯨꯈꯣꯏꯅ, ꯑꯁꯦꯡꯕꯔꯣ? ꯕꯣꯌꯥꯏꯒ ꯋꯥꯔꯤ ꯂꯣꯏꯁꯤꯟꯅꯔꯗꯣꯏꯔꯣ? ꯀꯝꯗꯧꯏ ꯕꯣꯌꯥꯏꯅ ꯈꯪꯅꯤꯗꯅ ꯉꯁꯤꯗꯤ꯫ ꯈꯣꯏꯁꯥꯅ, ꯑꯗꯨꯅꯤ ꯕꯣꯌꯥꯏꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯑꯣꯛꯇꯕ ꯃꯤꯅꯤ꯫ ꯁꯣꯝꯒꯤ ꯆꯝꯂꯕ ꯊꯃꯣꯏꯗꯨꯕꯨ ꯕꯣꯌꯥꯏꯅ ꯁꯥꯟꯅꯔꯒ ꯊꯝꯕꯤꯕꯁꯦ ꯑꯩꯈꯣꯏ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯍꯣꯏ, ꯅꯣꯏ ꯑꯅꯤꯅ ꯃꯇꯥꯡ ꯆꯥꯅ ꯑꯩꯕꯨ ꯃꯤꯠ ꯄꯥꯡꯍꯟꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯒꯠꯆꯔꯤ, ꯑꯗꯣ ꯕꯣꯌꯥꯏꯒ ꯑꯃꯨꯛꯇ ꯑꯔꯣꯏꯕ ꯑꯣꯏꯅ ꯎꯅꯖꯔꯨꯈꯤꯒꯦꯀꯣ꯫ ꯂꯨꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗꯨꯅ, ꯍꯣꯏ ꯍꯣꯏ, ꯕꯣꯌꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯩꯈꯣꯏꯅꯤ ꯂꯩꯀꯣ꯫ ꯍꯣꯔꯦꯟ ꯁꯣꯝꯅ ꯍꯜꯂꯛꯄ ꯉꯥꯏꯖꯔꯝꯒꯦ, ꯑꯗꯨꯒ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯖꯒꯦ꯫ ꯌꯨꯝꯂꯩꯃꯅ ꯕꯣꯌꯥꯏꯒꯤ ꯌꯨꯝ ꯌꯧꯕꯒ ꯕꯣꯌꯥꯏꯗ ꯏꯁꯧ ꯂꯥꯡꯂꯝꯃꯤ꯫ ꯕꯣꯌꯥꯏꯅ ꯌꯨꯝꯂꯩꯃꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯊꯦꯝꯂꯝꯃꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯌꯨꯝꯂꯩꯃꯅ ꯏꯁꯧ ꯂꯥꯡꯕꯗꯨꯗ ꯃꯄꯥꯟꯗ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯑꯩꯁꯦ ꯌꯨꯝꯗꯒꯤꯗꯤ ꯌꯥꯝ ꯁꯥꯎꯅ ꯅꯁꯝ ꯅꯅꯥꯒꯗꯣ ꯂꯣꯏꯅ ꯐꯣꯏꯗꯠꯂꯨꯔꯒꯦꯅ ꯂꯥꯛꯄꯅꯦꯕ, ꯑꯗꯣ ꯅꯪꯒꯤ ꯅꯅꯥꯛꯇ ꯍꯦꯛ ꯌꯧꯕꯒꯅꯦ ꯉꯝꯃꯛꯇꯕ꯫ ꯃꯁꯤ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯅꯪ? ꯈꯪꯗꯦ? ꯈꯪꯉꯣꯏ ꯅꯪꯗꯤ, ꯃꯁꯦ ꯑꯩꯅ ꯅꯪ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯤꯅꯤ, ꯈꯪꯉꯣ ꯍꯧꯖꯤꯛꯇꯤ꯫ ꯈꯪꯂꯒꯦ ꯍꯧꯖꯤꯛꯇꯤ꯫ ꯈꯪꯂꯒꯦ ꯍꯧꯖꯤꯛꯇꯤ, ꯃꯁꯛꯁꯤꯒ ꯄꯪꯁꯤꯟꯅꯕꯒ ꯌꯥꯝ ꯍꯩꯔꯤ, ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯇꯒꯤ ꯅꯣꯏꯗ ꯂꯩꯔꯗꯕꯅꯤ, ꯌꯨꯝꯗ ꯍꯜꯂꯔꯣꯏ꯫ ꯀꯔꯤ? ꯌꯨꯝꯗ ꯍꯜꯂꯔꯣꯏꯕ? ꯍꯣꯏ, ꯍꯜꯂꯔꯣꯏ꯫ ꯑꯩ ꯅꯪꯉꯣꯟꯗ ꯌꯥꯝ ꯁꯥꯎꯔꯤꯕꯅꯤ ꯏꯄꯥ ꯐꯨꯕꯒꯤ, ꯑꯗꯨꯅ ꯑꯩ ꯌꯨꯝꯗ ꯍꯟꯗꯕꯤꯗ ꯅꯪꯉꯣꯟꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯗꯨꯅ ꯅꯪꯁꯦ ꯋꯥꯔꯛꯇꯣꯏꯕ꯫ ꯑꯁꯦꯡꯕꯩꯔꯣ ꯌꯨꯝꯂꯩꯃ? ꯅꯠꯇ꯭ꯔꯗꯤ ꯑꯩꯕꯨ ꯐꯥꯒꯤꯃꯨꯛ ꯇꯧꯈꯤꯗ꯭ꯔꯣ? ꯃꯤ ꯑꯩ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯉꯩ ꯁꯤꯗꯕꯣ? ꯏꯃꯥ, ꯕꯥꯕꯥ, ꯑꯩ ꯍꯜꯂꯔꯣꯏꯀꯣ꯫ ꯃꯃꯥꯅ, ꯍꯣꯏ, ꯍꯜꯂꯅꯨ ꯍꯜꯂꯅꯨ, ꯏꯃꯧꯁꯤꯗꯤ ꯏꯆꯥꯅꯨꯄꯥ ꯂꯝꯍꯦꯟꯕꯗꯣ ꯅꯈꯨꯠ ꯄꯦꯟꯅ ꯋꯥꯔꯛꯆꯔꯣ꯫ ꯃꯄꯥꯅ, ꯃꯤꯒꯤ ꯃꯄꯥ ꯐꯨꯈꯣꯗꯅ, ꯀꯝꯗꯧꯏ ꯍꯧꯖꯤꯛꯇꯤ? ꯃꯃꯥ, ꯏꯃꯧꯁꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯩꯗꯧꯔꯦꯅꯦ꯫ ꯍꯣꯏꯅꯦ ꯃꯣꯏ ꯃꯄꯥ꯫ ꯅꯣꯡꯉꯥꯟꯕꯒ ꯂꯨꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯃꯀꯣꯛ ꯐꯥꯕ ꯃꯁꯝ ꯑꯈꯣꯏꯕꯗꯨ ꯈꯨꯔꯣꯛ ꯈꯨꯔꯣꯛ ꯈꯣꯠꯇꯨꯅ ꯐꯃꯨꯡꯗ ꯐꯝꯂꯤ꯫ ꯂꯨꯈꯣꯏꯅ, ꯀꯔꯤꯅꯣ ꯚꯥꯞ ꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯁꯤꯜꯂꯛꯇ꯭ꯔꯤꯗ꯫ ꯀꯥꯏꯅꯅꯕ ꯁꯤꯜꯂꯨꯔꯒ ꯍꯦꯟꯅ ꯊꯨꯅ ꯊꯨꯡꯅꯅꯕ ꯁꯤꯟꯕꯤꯕꯒ ꯆꯞ ꯃꯥꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅꯗꯤ ꯃꯣꯏꯅꯤ ꯀꯥꯏꯅꯔꯗꯤ ꯅꯨꯄꯤꯗꯣ ꯑꯩꯅ ꯑꯃꯨꯛ ꯀꯣꯏꯔꯒ ꯕꯣꯌꯥꯏꯒꯤ ꯃꯃꯥꯡꯗ ꯃꯈꯨꯠ ꯁꯝꯂꯒ ꯀꯣꯏꯄꯨꯕꯨꯒꯦ ꯈꯜꯂꯒ ꯑꯁ ꯂꯣꯏꯅ ꯑꯣꯟꯅ ꯇꯩꯅꯈ꯭ꯔꯦꯃꯤ꯫ ꯈꯣꯏꯁꯥꯅ, ꯑꯗꯨ ꯇꯥꯁꯧ, ꯍꯧꯖꯤꯛ ꯕꯣꯌꯥꯏꯁꯦ ꯀꯃꯥꯏꯅ ꯂꯃꯟ ꯑꯃꯨꯛ ꯈꯨꯝꯁꯦ ꯍꯥꯏꯅꯣ? ꯀꯣꯛꯁꯤꯁꯨ ꯏꯔꯨ ꯂꯨꯖꯗꯕꯒꯤ ꯍꯥꯀꯠꯆꯕꯅ ꯌꯥꯗ꯭ꯔꯦ꯫ ꯂꯃꯟꯗꯣ ꯅꯪ ꯈꯨꯝꯃꯧꯔꯣ, ꯑꯩꯗꯤ ꯑꯃꯨꯛ ꯇꯨꯝꯁꯤꯜꯂꯒꯦ꯫ ꯍꯣꯏꯗ, ꯑꯩꯁꯨ ꯀꯣꯛꯁꯤ ꯑꯃꯨꯛꯇ ꯄꯦꯟꯅ ꯍꯣꯠꯈꯤꯒꯦ, ꯑꯗꯨꯒ ꯑꯃꯨꯛ ꯇꯨꯝꯁꯤꯜꯂꯒꯦꯗ꯫ ꯑꯁꯨꯝꯅ ꯂꯨꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯃꯀꯣꯛ ꯈꯣꯠꯅ ꯈꯣꯠꯅ ꯑꯃꯨꯛ ꯇꯨꯝꯁꯤꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯕꯣꯌꯥꯏꯒ ꯌꯨꯝꯂꯩꯃꯒꯗꯨ ꯑꯍꯜ ꯂꯃꯟꯁꯨ ꯌꯥꯅꯗꯨꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃꯗ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯗꯨꯅ ꯕꯣꯌꯥꯏꯒꯤ ꯌꯨꯝꯂꯩꯃꯒꯗꯨ ꯅꯨꯡꯁꯤꯅꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫